Miyamna suksoi soidana tabirangani the Supertech Twin Towers haina khangnaba tower si ngasi August ki tang 19 nungthingi pung 2:30 taba matamda thugaikhre hariba paw si tajaragasu mamut tana khangjadaba Supertech Twin Tower thugaikhre haibadi taraga karino haiba mamut tana khangjadaba miyoi singdugi damakta khanjarakanda hariba video si semjabani Asoi aran yaokhrbasu ngakpigani. The Supertech Twin Tower haina khangnariba India gi manungda khwaidagi henna wangba structure ni haina singthanariba tower asi Kutub Minar dagi su henna wangba tower ni. Hariba tower asi Uttar Pradesh ki Noida da sector 93A da laiba dugumlaba Supertech Twin Tower ni. Hariba tower asi da punna 850 flats lay. Hariba tower asi da yauriba tower ani haijabatare amana apex haina kawi aduga atopa amana siana haina kawi. Apex hariba tower asi 102 meter haibadi foot sohunga kuntraga manga wangi aduga siana hariba sina 95 meter Pitta harakana pit sohunga taraga nithoi wangi aduga apunwa floor masing apex kina kuntraga nithoi ni aduga siana gina kunga mapan ni apex amadi siana apunwa gi floor masing asi nifu da yaokhrbasu makoina saramlibana floor humpuga mathoi ni hariba Supertech Twin Tower asi saba matamda ma construction cost asi Rupees 933 per square feet. Square feet ta lupa chamapan ga kontragomdoi. Aduga apunba cost ta crore 70 crores. Aduga hoji market value current market value di bataragadi hariba Supertech Twin Tower asigi current market value asi 700 crore heli. Hariba Supertech Twin Tower asida pulakanda families 900 lay. Tower asi 2005 ta plan tauba hokiba dumba tower ani aduga ngasidagi chahi mapal mukhi mamangdagi Supreme Court ta hariba tower asigi mayokta case chatharakanda lakhibani. Miyamna khanbiramani asuk yaokhrba asuk wangkhrba tower asibu kariginamta thugairibano. Thugaibagi matangda khara kajik amuk panjaramge hariba tower asi saba matamda haibadi apex namadi siana ani si sanjanabagi damta plan tauba matamda aduga authority haibadi Indian National Building Authority dagi hariba Indian National Building Code indaba aduna maram moirakanda hariba building ase thugainabagi bachakama irakibani Noida authority ga yanakibagi Wangmada hariba building Supertech Twin Tower apex amadi siana ani ase sarangki hariba building ase thugai gibagi maram mayam ama leijaraga su karadang panjarabada kun khangminabi abada tower ani apex amadi siana ani gi marakta leigadaba yanakiba gap asi 16 meter oigadabani aduga makoina thamlamliba gap na subna tangi 9 meter ni ahanba point da aduga ani suba point da individual flat owner dagi makoina consent lodana saning mamong da saba flat masing hengathanba floor masing hengatlamba makoina khusira si tawramba madugi damaktari makoi haijari basi matang sida hariba building asigi mapu asi Supertech group ni hariba Supertech group haina khangi aduga Supertech group asigi chairman na RK Arora na oiri ahum suba thugaibagi point di isam samna harakanda fire safety norms sing ngaktaba aduga loina na yamna samjilna haitaragadi Indian National Building Code makoini illamdaba asina maram oirakanda hairiba India ki manungda khwaidagi hena wangne haini sinthanariba
structure ama oiriba supertech twin tower apex amadi siana hariba ani asi thugainabagi fireba du Supreme Court na pikibani hariba tower asi demolition tawada habidi thugaibasi daida the Noida Authority amadi Roorkee based Central Building Research Institute Edifice Engineering aduga South African Farm Jet Demolition anina khusamnana chathakibani hariba demolition asida Supertech Group ki RK Arora na torp chirolami matungina demolition asina maram oirakanda makoina mangjaribashi makoida loss oiribasi rupees 500 crore ni hairi ngasi August ki tang kun-9 nungthin pung 2 makhai rom taba matamda sumnatangi 9 second khaktamak changna thugai kiba building asi thugai bada changba khoros punamak RK Arora na chairman oiriba Supertech Group na masana pujagadabani thugai ba asida lupa 20 crore changi su hairi ngasi August ki tang 9 pung 2 makhaida thugai kiba the Supertech Twin Tower asi thugai naba honabada security purpose gi damakta police personnel chamaga ho sijinaki aduga hariba tower chi thugai nabagi damakta 3500 kg of detonators sijinaki habidi pokhai nabagi machak detonator asi lishing ohum ga chama kg sijinaki asunda asuk yamna expensive oikraba asa kayana thallaba family 900 muk leiriba asigum laba building ase ngasidi ekhoigi iraktagi mangkhre luribadi 711 habadi chatret ka taraga mathoi home buyers na buktobani makoigi flat sing lownabagi damakta mi chatret ka taraga mathoi buktobani hariba chatret ka taraga mathoi buktobasigi manungda Yangkhai mapan khaktamakti ngaire ataidi settlement purakre yanaba purakre Supertech Group ka aduga atai Yangkhai mapan nawadi yanaba puraktri makoi Yangkhai mapan gidi paisa handokda tari hariba buktoba asi da compartment namada 1.13 crore na miyoi chatret katramato da buktokibani hariba amamung oina 1.13 crore si 59 home buyers ta Supertech company na hanbada tari asumna market value da 700 crore leiraba saba matamdana 73 crore sangkiba asigumba India ki manungda khwaidagi hena wanglaba adugumba structure amane khangnariba Supertech Twin Tower Apex amadi Siana ani asi aikhoigi iraktagi nasidi mangkhre amabu oiro samki basenya mayam sigi khaluragadi nungai taba phawi adubu niyom kai naramba tower oibana tower asibu thugai kibada maiki khuding maktagi nungai bagi harau-bagi paudi thongtok beraki amabu oiro nasi aikhoigi iraktagi Supertech Twin Towers mangkhre Apex Siana loikre aikhoigi iraktagi loikhibaga loina na Supertech Twin Towers ki wari ngasi August ki tang 9 pung 2 makhai nongthingi pung 2 makhai dagi di loikre amabu oiro andak thokriba thodok asidagi aikhoile khangbadi ain gi thongdadi choupisak laire ina kunba madugi khedaba karimata leipe Panayamne chauba misak oirabasu Panayamne ina kunba sangha pangal leba misak oirabasu Aingi tongdadi chamanai Aingi mayokta thabak tawusingdi kainda thangda awaba nangi haibasi thaudok asina aikhoida parawe tambige
tamjakriba wafamsing asida asoi aran yaukhiba taragasu miyam pumnamukna ngakpigani khali khangdabasing aduga chamamnabasing khangningbasingda khara khajik mateng pangjage khanda semjaba video ni lana lobiroi. Thank you.